Ngara numida wairam phongkhiba Kangleipak Mairagi pause degi maru oiba pau khara khangatsaraga miyamda khudo tamjike haujik thokleba lal ase BJP lengak ke achabu khut yoramle haba mayek sengna khanglei su sanariba kokil lal hurfamada BJP lengakna lupa crore 6.27 pitholamlei ke mega sandra Manipur da thokleba thakun sujilak laba irang marakta suspension of operation su sign tongnabada yawba Malal Hurfamada Unit Biometric Identification Number UBIN yaudana BJP lengakana lupa crore 6.27 ge sempham pithoram lei maram asina haujik thokliba lalase BJP lengak ki achabu khut yoram le haina Manipur Pradesh Congress Committee MPCC ki President Kaisa Mega Chandra na phongdokrei wafamasi ngasi Imphal gi BT Road ta leiba Congress Babanda Pangthokiba Paugi Mipamda MPCC gi President Kaisa Mega Chandra na Paumising na Phongdokibane Mahangna Makhata na Paumising na Phongdokibada Ingkum Jalising Anige Sumna Kun Gumdoige Me Thadagi Haurakkiba Irangasi Manipur Lengak Pairiba BJP Lengaki Achabu Khut Yoram Lehabasi Mayek Sengna Khanglei Manipur ge Lengak Sasan Tauriba BJP Lengakna Suspension of Operation Su Group ta yamlaba sempham lana pithoklambagi matangda Congress na haukiba kumja lising aniga subna kungini thoige March 3 dagi wakatuna lagli masigi mathakta Auditor General of India na su hiram asida thijinaba assembly da table tawkibani Su Group ta pithokiba sempham ase lupa crore 27.30 ni haide mahana makhata na permission da hai Hariba sempham asi haukiba kumja lising aniga subna kungani thoida Su Group ta yauriba kokila lawba singge umbrella body oiriba KNO amade UPF ta pithokibane asigumlaba yamlaba sempham ase pithokibagi matangda thijilingai charakta amu hana mamang sahi gi July 8 da su Mar People's Convention di hariba lalharufasi ge lalaikung amasung Joshua kauba Miyoi anigi HDFC Bank account da lupa crore 6.27 su pithoklambane hariba sempham asina umbrella scheme of modernization of police force ki makhada pibane yamlaba sempham singa si pithokibaga mari leinanna haukiba assembly session da masamakna pithokribra haina star question oina wahangbada se minister nongthoma birena pikiba leiti haikibane adubo Auditor General of India gi makerigi Azumbani haba wafam laki masida natana Home Department da selfie ki habigi report su leike MPCC gi President Mega Chandrana makhata na permission na phongdokibade Manipur miyamna Manipur da thokliba thakun helaklaba irang asigi awaba khamthengna mayoknaringai cherakta asigumba BJP lengangna chathariba karigeno loinana miyamna khamthengna wariba se BJP na thoanbani haina su mahakna maral siki Makhata rapa pauda Kolkata Manipur Babangi content ran tawba ngamdana leire lanai miyoi amana chahi ama hena baban asida leibada angakpa oire Manipur lengaki jene Administrative Department JAD ge makhada Kolkata ge 22 Roland Road near Max Mural Bhavan Kolkata 70020 da leiriba Kolkata Manipur Baban asigi content asi chalaiba ngamdana thonglon duna leire Kantin asi chalaiba ngamdana leiba asina maram oiduna baban asida lakpa miyoisingda chana thaknabagi polam kaya phangdabadagi yamna chauna awaba mayoknare haire amaramda baban asida niyamgi wangbada mutum masa haina kauba miyoi amana niyamgi wangbada baban asida sahi ama hena laisinduna leirakpada mari leinaba babangi authority gi makedegi karigamba thaba amata paikhatana leiriba asi angapa ama oire Mutum masa hariba nupa asina baban asida masagi mayum dauna sahi ama hena lasilakpada DRC oiribi asina kariguma thaba amata paikhatana free thaduna thamlei lonina baban asige driver oina leiriba Muslim masa amaga mutum masa hariba miyoi asiga matam ayambada lonina baban gi gari phaba pothoktuna sijinabagi thabak sathare haide pausi asina phangba paugi matung inade Manipur baban gi kantina asi chalainabagi damakta Matik sawa farm kaungnabagi damakta tender notice mamang chahi lising aniga sumna kunga marigi December thada kauke maduda farm asi chalai haduna sumnagi farm ani khalake farm ani dugi manungda farm ama December kunga tarukta khanbagi thabak sathake
ꯑꯗꯨꯕꯨ ꯑꯅꯧꯕ ꯈꯜꯂꯕ ꯐꯥꯝ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯟꯇꯤꯟ ꯑꯁꯤ ꯆꯂꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯚꯕꯟ ꯑꯁꯤꯒꯤ DRC ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯪꯍꯟꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯀꯣꯜꯀꯇꯥ ꯚꯕꯟ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯨꯄꯤ ꯑꯅꯤꯈꯛꯅ ꯔꯟ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯅꯤ ꯑꯁꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯇꯧꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯦ ꯆꯥꯡ ꯑꯃꯠꯇ ꯄꯥꯏꯗꯅ ꯀꯟꯇꯤꯟ ꯑꯁꯤ ꯔꯟ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯊꯣꯛꯍꯟꯈ꯭ꯔꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯂꯣꯏꯅꯅ ꯚꯕꯟ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ JDAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯀꯣꯜꯀꯇꯥ ꯚꯕꯟꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯂꯝꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ ꯒꯕꯔꯅꯔꯅ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2018ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯊꯥ 10 ꯂꯣꯝ ꯁꯤꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯊꯣꯛꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯟꯗꯣꯡ ꯂꯩꯅ ꯑꯃꯗꯤ ꯄꯣꯠꯊꯣꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ IAS ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯨꯅꯦ ꯑꯅꯟ ꯑꯃꯗꯤ ꯑꯔꯕꯤꯟ ꯍꯥꯡꯂꯦꯝ ꯑꯅꯤꯅ ꯃꯅꯤꯄꯨꯔ ꯒꯕꯔꯅꯔꯒ ꯔꯥꯖꯚꯕꯟꯗ ꯎꯅꯈ꯭ꯔꯦ꯫ ꯎꯅꯕ ꯑꯗꯨꯗ ꯒꯕꯔꯅꯔꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯅꯤꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯅꯕ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯁꯥꯖꯕ ꯄꯣꯠꯊꯣꯛꯁꯤꯡ ꯁꯦꯟꯗꯣꯡ ꯂꯩꯅ ꯑꯃꯗꯤ ꯄꯣꯠꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯅꯅꯕ ꯄꯥꯝꯕꯩꯁꯤꯡ ꯄꯨꯊꯣꯛꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ CRPF ꯅꯣꯔꯊ ꯏꯁꯠ ꯖꯣꯟꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ DIG ꯔꯥꯖꯥ ꯁ꯭ꯔꯤꯕꯥꯁꯕꯒꯁꯨ ꯉꯁꯤ ꯔꯥꯖꯚꯕꯟꯗ ꯒꯕꯔꯅꯔꯒ ꯎꯅꯈ꯭ꯔꯦ꯫ ꯎꯅꯕ ꯑꯗꯨꯗ DG ꯔꯥꯖꯥ ꯁ꯭ꯔꯤꯕꯥꯁꯕꯅ ꯃꯅꯤꯄꯨꯔꯗ CRPFꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯃꯗꯤ CRPFꯁꯤꯡꯅ ꯂꯩꯔꯤꯕ ꯃꯐꯝꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯍꯟꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯁꯨ ꯒꯕꯔꯅꯔꯒ ꯎꯅꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯥꯏꯔꯕꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯒꯕꯔꯅꯔꯗ ꯈꯪꯍꯟꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯊꯥꯖꯕꯁꯨ ꯄꯤꯈꯤ ꯍꯥꯏꯅ ꯔꯥꯖꯚꯕꯟꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯎꯔꯈꯨꯜꯒꯤ SPꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯂꯧꯇꯨꯅꯔꯒ ꯊꯕꯛ ꯇꯧꯔꯦ꯫ NSCN-IM CRPFꯀꯤꯅꯤ ꯍꯥꯏꯅ ꯄꯣꯠꯆꯩ ꯊꯟꯅ ꯍꯥꯞꯄ ꯇ꯭ꯔꯛ 4 ꯄꯨꯂꯤꯁꯅ ꯊꯤꯜꯍꯜꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯄꯤꯅꯕ ꯑꯣꯏꯔꯝꯈꯤ꯫ NSCMꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯗꯤ ꯄꯤꯄꯜꯁ ꯔꯤꯄꯕ꯭ꯂꯤꯛ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯔꯈꯨꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯈꯨꯠꯁꯝꯅꯔꯒ ꯊꯕꯛ ꯇꯧꯔꯝꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯁꯧꯒꯠꯄꯒꯤ ꯃꯊꯛꯇ ꯎꯔꯈꯨꯜꯒꯤ SP ꯀꯥꯔꯇꯤꯛꯅꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯊꯕꯛ ꯇꯧꯏ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯁꯣꯝ ꯈꯨꯂꯦꯟꯗ ꯈꯨꯟꯖꯥꯁꯤꯡꯅ ꯌꯨꯝ ꯁꯥꯅꯕ ꯄꯨꯔꯛꯄ ꯎ ARꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ARꯒꯤ ꯇꯦꯝꯄꯔꯔꯤ ꯀꯦꯝꯞ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯝꯁꯣꯡ ꯈꯨꯂꯦꯟꯗ ꯉꯁꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯗ ꯌꯨꯝ ꯁꯥꯅꯕ ꯄꯨꯔꯛꯈꯤꯕ ꯎ 40ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯥꯖꯤꯟꯈꯤꯕꯗꯒꯤ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯀꯁꯣꯝ ꯈꯨꯂꯦꯟꯗ ꯂꯩꯕ 40ꯁꯨꯕ ARꯒꯤ ꯇꯦꯝꯄꯔꯔꯤ ꯀꯦꯝꯞ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯏꯐ ꯔꯥꯎꯟ ꯑꯃꯁꯨꯡ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯌꯥ ꯀꯥꯞꯈ꯭ꯔꯦ꯫ ꯂꯣꯀꯦꯜ MLA ꯂꯩꯁꯤꯌꯣ ꯀꯥꯏꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯎ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯕꯅꯤ ꯍꯥꯏꯔꯕ ꯐꯥꯎꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯁꯥꯝ ꯈꯨꯂꯦꯟꯗ ꯂꯩꯕ 40ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯏꯇꯠ ꯇꯠꯇꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯤꯕꯗꯒꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯧꯅ ꯄꯦꯟꯗꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ARꯅ ꯂꯩꯔꯤꯕ ꯑꯁꯣꯝ ꯈꯨꯂꯦꯟꯒꯤ ꯂꯣꯛ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯕ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯉꯁꯤ ꯑꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯌꯨꯝ ꯁꯥꯅꯕ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯗ ꯎ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯀꯁꯣꯝ ꯈꯨꯂꯦꯟꯒꯤ ꯍꯥꯎꯕꯩ ꯚꯤꯂꯦꯖꯇ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯔꯛꯂꯤꯕ ꯎ ꯑꯗꯨ ꯌꯣꯟꯅꯕ ꯅꯠꯇꯦ, ꯌꯨꯝ ꯁꯥꯅꯕꯅꯤ ꯍꯥꯏꯔꯕ ꯐꯥꯎꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕꯗꯒꯤ ꯃꯤꯌꯥꯝꯒ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤꯕꯅꯤ꯫